Bapau Nagamicham Taruk Thado Haina Joint Tribes Council Manipurna Jalerongpui Region the Kaukiba total shutdown Mahosagi Punsida Chauna Akaiba Pire Smart City Amadi Semga Chagapaki Mingda Mioi Karana Paisha Lokpa Yana Batabak Oina Tore Haina Hanagi MLA Dr. KH Loken Haikre Amadi Kashamthong High School gi Mahiroi Singi Chana na Bathamba Midday Meal gi Cheng Bek Taragataret Sakangdaba Singna Huran Kre Kurumjari ISTB Pau Miyang Tabi Besing Butaram Nokjari Auzi Pau Santong Pijari Mamang Thagi Tang Taraga Hundoida Kangpokpi District ki Manung Chanba Lairon Wi-Fi Khulldagi Naga ki Micham Taruk Phajin Khraga Ngasi Phauba Makhoi gi Mari Makhong Amata Khangba Ngamdana Laiba Sigi Matangda Enpoi Tribe Liangmai Tribe Rongmai Tribe Amadi Jame Tribe ki Apex Body Oiriba Joint Tribe Council Manipurna Ngarang Numidang Wairam Pung Manga Makhaidagi Jalerong Singna Khundaba Mafam Singda Kaukiba Matam Kaktaba Total Shutdown na Miyamgi Punsida Chauna Akaiba Pire Total Shutdown Nasina Maram Oiraga Impal Juri Lambida Essential Service Natana Makal Amatagi Gari Chen Khidre None District Total Shutdown Nasi Chathari District Asida Government School College Amadi Office Sing Thong Hangna Khidabada Natana Lanai School College Petrol Pump Dukan Amadi Makal Khudimaki Lalol Itik Tawpham Mafam Sing Thingjin Khre National Highway da Gari Chen Khidre Miam Thoraktuna Uwa Phejinduna Lambi Thingkhre Adubu Mai Ishing Amadi Mediana Chingba Tangai Fadana Mathau Pangthok Taba Yadaba Singide Komthokli Panbayai Ngarang UNC na Naga Singi Makuta Phajinduna Leiriba Kuki Taraga Mari Thadok Lagani Haina Thorang Torokpada Naga Taruk Thadoktana Makhoi Thadokpa Yaroi Haina Akanba Iho Changsilakibani Kangla Tombi Dasu Miam Thoraktuna Lambi Thinkibadagi Impal Dimapur Lambida Ngasisu Gari Chen Khidre Joint Tribe Council ki Oinade Phajin Kiba Mioi Tarukmak Thadoraktriba Phauba Total Shutdown Nasi Chathakigani Hairi Joint Tribe Council Manipurna Kaukiba Total Shutdown Asina Tamenglong District Tasu Mahosagi Punsida Chauna Akaiba Pire Ngarang Numidang Wairamdagi Hauraga Tamenglong District Headquarter the Laiba Kaitel Kanakide Dukan Sing Thonglo Naki Passenger Gari Sing Chenakidre Lengaki Loishangamadi School College Sing Thonglon Ki Shutdown Manungda Tangai Fadaba Sing Natana Gari Chen Kidre Hauzik Phaubuki Oina District Asida Thoaningdaba Thodok Thokpagi Paudi Leitre Smart City ki Makhada Pauna Thangal Amadi Nupi Kaithel gi Akoi Besemgat Nanaba Lupa Crore Taraga Mangarom Hena Thadarabasu Apiba Matam gi Manungda Loishin Bangamdabana Mafam Asigi Lalol Itik Taujariba Amadi Akoi Bagi Miyamda Kham Thengna Awabo Ohele Haina Hanagi MLA Dr. KH Loken Haikre Wafam Asingasi Pauna Kaithel gi Hauzik Smart City gi Makhada Drain Amadi Lambi Shembagi Phibam Yangshinba Amada Phongdokibani Mahanmakatana Smart City Laktringeda Lishingani Nipanda Pauna Thangal Amadi Ima Kaithel gi Akoiba se Urban Renewable Mission gi Makhada Zero Garbage Green City ama oina mahakna MLA oiringeda Matamadu Chief Minister ga tanaduna sengbat lamabani Chauka Thorangi Tabak Torokpada Lambigi Nagyata Thariba Using Asisu Sohandanaba Forest Department Yauna Marilainaba Department Singatanaduna Tharamba Usingni Ngasidi Sengbat Sagatpagi Mingda Mapu Pandaba Yangshin Binaba Laitabagum Tikadar Singna Towning Batauduna Mapung Maray Paraba Upambi Kaya Susihan Kre Smart City Laktuna Paisa Hena Thadaduna Kaithel gi Akoiba Semgat Sagalabasu Hena Mawong Marin Tadaba Phibam Amada Leire Athuba Matamda Miyamna Wariba Sing Asi Koknanaba Marilenaba Authority na Midyang Changbiduna Thabak Lokhatpiu Chief Minister Masamakna Haktengnana Laktuna Kaithel Manungi Semgat Sagaliba Sing Yangsilamlabasu Thabak Amata Mapung Phana Loishin Bangamdre Oiriba Phiba Masidi Smart City Amadi Semgat Sagatpagi Mingda Mioi Kharana Paisa Lokthokpa Yanaba Thabak Oina Taure Haiki Manipurgi Khwaidagi Maruoiba Kaithen Manipurgi economy hapama oiriba Pauna Bazaar Thangal Bazaar Manipurgi Ima market asigi area sida in the name of development Smart City ki Makhada Lupa Crore Taramanga ne Thadabane hai Hariba agency Taurising Aduna Tauriba Thabak Sing se time bound the Magi specification
मागी तौबम तौबदु सुमना तौब्रा मतम कयागी मनुंगदा हौरगा कयादा लोइगदबनो हाइबना सिंगबा ngasi bo yingsinbagi mami ude ren janbagi namada migi mesyor oiraba chahi 35 30 mapung bharaba uwa mayam jige loina ba chirum narum den leire yankai gi matada yang khrabani thariba u singase aikoi gi heart of the city da aikoi environment je masibu ngakna thamnanabagi demonstrate toba yana naba green city gi concept ta zero garbage gi concept ta matum da tawgi bane ba masida commercial activities tawriba singse completely fail oirabane smart city oragadi masi yamna lebak thiningai ni maram aduna mase honorable chief minister masana amasung aikoi mari leinaba authority na atu matamda miyeng changdana ngasi pauna bazar da wariba bazar ge area da wariba khudong cha da mayam singse mase kon biu haibase media gi khutang da appeal tawjari Impal Police Station gi manung chana leiba Kaishamthong High School dagi Mairoi singi chana na thamba midday meal gi cheng bag taraga taret sakhangdaba singna huran kre computer set ahum amadi cheng bag amana school gi gate ki wall manakta puba nanghogdaba dagi hundoktuna thamlamle manak nakpada leiba miyoi sing amadi school gi pion na phongdorpagi matungina thaudo ase ayuki pung ahum makhairom taba adwaida thokpa oiramba yai huran khraba cheng bag sing asi chayol amagi mamangda mari leinaba authority na cheng bag kunthraga nipan tharamba adugi manungdagi ni hairi thaudo asi matangda school asigi headmistress Salam Sunitana Mahiroi singna chagadaba tha ahumgi cheng huran ki bahaibasi thamoi sokna nungaite thawong asidi leibak macha tadaba thabakni huran basing aduna school gi gate ki wall dagi changlak laga chathaba thabak oigani thaudo asigi mari leinana Impal Police Station da FIR ama thangat khre huran basing adugi khongul libang ngamnaba police na thiba humbagi thabak tawgadabana ngasigi oinadi school asi suti thadokle haiki computer room su thugai birame aduga yamna nuaitaba amana angang singna sajagadaba andaki tha ahongi pirakpa chengje hapta mukta ngaijari bani masida chengbek phane amna mukhoina lokthok piramba aduga angangi sana na ba government gi property angangi damakta pirakpa se sida makhoina huran ba haibase aduki matik leibak masa ta daba misakni haina haijage hairiba angang singjigi pijana namba sisu huran khare aduga computer su makhoina ATM tawraga puraga lairamba sida makhoije mapan sida oina langthoambe mapan dai khoigi parents singna ngahak pothaba angang sing ngaibagi jaga ama thamjai madugi mathaktu da makhoigina karaga changa aba matungda posingse loina ge phawo hondo aba matungda sose thugaiba oiramgani haina khoina kano tawi kuran ba singsina pairamiba singsigi fingerprint lowdawbanina verification mayam ama chathagadaba sina ekoi maram oiraga ngasi ge koina angang singi tamaktadi suti lakthokse Manipur lengakna India lengaki yaka yengduna leiringai mi phajinduna thambagi wathok loisinba ngamdabani haina Manipur Mijai Pangal Welfare Organization MMWO gi president MHS Sabana paumisingda phongthokre Idul Adha Kumai Kamari Leinana Paumishinga Unabada MHS Sabana Makata Kibada Manipur da Thoklibe Irangasi Loishinaba India Lengak na Karigumba Amata Nadri India Lengak na Irang Loishinaba Nadrabasu Manipur Lengak na Loishinaba Pamtoi Housing Hostess ki issue Ladibasi Manipur Lengak na Atubada Loishinaba Pamtoi India Lengak ki Yaka Yengtuna Ladabadi Hen Aruba Oirakani Haina Makataki Central State Government na huzik thoi ba irang ase thuba matamda loisina na bagdam asungba khongthang ama lokhat bi sumi andamsi thoi bi irang siki dai tase state amadi central lengak na pugadawni state amadi central lengak na athuba matamda haiba thoi ba wa tho asiki waroi sin ama purakna na ba thuba matamda singbi gidabani haibo kham sayeng si thamjage Thawbal Commando Kunthagama Thui Suba Sam Rifles amasung Chamagum Pumanga Suba Territorial Army gi apunba kangbu amana ngasi ayuk pechi chinglakta thiba humbagi thabak chathabada khusu khulai kayamarum phagale haire Thawbal Police tagi phangba pawda phagalaba khulai sing adudi AK rifle ama DBBL gun ama SBBL gun ama SBBL ama hand grenade ahum Chinese hand grenade ama detonator mari insas magazine ani AK magazine ani insas LMG magazine ama AK live round kungamanga bolt cartridge taret amasung Baofeng radio handset amani phagalaba polam sing Yaripok police OC da shinakre haire
Entrepreneurship and Self-Reliance haiba paujelda mahiroi singi oiba development program amangasi Kwanthojamda leiba Free Progress Academy da chathakre mahisang asina sinduna pangthokiba thoram aduda saruk yakiba Swadeshi Jagaran Manch North East ki convener gi thausu puriba DM University ki Vice Chancellor Professor W Chan Babuna Mipal tangbaki wakhalon thaduk minaduna iramdamasi maromdom lepchaba ngamnaba hona minaba changi haike Mahanamakatana Lisingani Nipugateret Pauki Manungda India Ase Malem the Kwaidaki Chokot Palebak Ama Oinaba Prime Minister Narendra Modi Mangliba Manglan Ase Mangpau Nahanabagi Padingda Tabak Toram Paikat Liba Loop Singimarakta Swadeshi Jagaran Manch Amade Swabalambi Bharat Avian Sishu Amane Yumtong Kuding Sentok Lehanba Amade Maromdom Lepchaba Imung Amamam Ohanabagi Pandamda Swadeshi Jagaran Manch Na Tabak Toram Kaya Paikat tuna lakli haike Mahanamakatana iramdamasi maromdom lepchaba ngamhansi hairabadi iramdamasi da puthokliba pothok sing tamak sinanaba khonaba konanaba pothok puthoknaba khonaminaba changi wakhalon asi mangphaunaba ngamnaba mahisang singna haurakliba mahiroi singbu mahikhak takpibagi mahutta masin takpibagi tangai fadabalai masin pangdraba mioi adudi mahi phana haidunasu thoidokna wahanthok leite phongdokhi ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯁꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯂꯩꯔꯒ ꯌꯣꯛꯈꯠꯇ꯭ꯔꯒꯗꯤ ꯃꯣꯏꯁꯤ ꯀꯗꯥꯏꯗ ꯌꯣꯜꯂꯨꯒꯗꯣꯔꯤꯕꯅꯣꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯦ ꯅꯣꯂꯦꯖ ꯍꯥꯏꯕꯁꯤ ꯄꯤꯕꯇ ꯅꯠꯇꯅ ꯒ꯭ꯌꯥꯟ ꯑꯃꯁꯨꯡ ꯅꯣꯂꯦꯖꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯍꯥꯏꯕꯁꯦ ꯁ꯭ꯀꯤꯜꯁꯤꯁꯨ ꯑꯃꯨꯛ ꯏꯝꯄꯥꯔꯠ ꯇꯧꯕ ꯁ꯭ꯀꯤꯜꯁꯤꯁꯨ ꯑꯃꯨꯛ ꯍꯩꯍꯟꯕ ꯁ꯭ꯀꯤꯜꯁꯤꯁꯨ ꯑꯃꯨꯛ ꯕꯤꯜ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯅꯣꯂꯦꯖ ꯁ꯭ꯀꯤꯜ and attitude and behavior haiba component ahumake akogi school sidagi akoi tambiba angang mayam si hayan ba adugi line da angang mayam yokat bebagi darkar am laiye Thoramadu the Saruyakiba Free Progress Academy ki Principal Laithangbam Indrakumarna School Asiki Oina NEP 2020 ki Thabak Thoram Singh Olak Pachahi Lising Ani Kungataret Session Dagi Chatnanaba Khongthang Lokhat Pahore Jahi Khudingi Bosem Naloba High School Leaving Certificate Exam da Mahiroi Chada Chama Pass Taubangamduna Lagliba Mahisang Ase Hena Mangjil Thabangamnaba Khonabada Mahiroi Singi Mama Mapa Oibasina Mateng Pangbiu Haiki Tongan Bahiram Kayada Kunaya Sida Toidok Hendok Patavak Dauduna Laklaba ABC ki Secretary Oiriba State Youth Awardee Chaudhry Mayum Joykumar Sarmana Manipur ki Tampaki District Thoubal Kakching Imphal East amasung Imphal West ki Jinga Naknaba Mafam Singda Chatkadaba Padayatra Ngarang Sanjen Thongdagi Forest Department ki Chief Conservator of Forest L Joykumar na Lamthakraba Matungda Ngasi Kakching Lamkhai Yaukre Khongchat Asigi Manung Channa Ngarian Forest, Yaripok Forest, Ingaurok, Guarok, Bangi, Pachi, Wa Memorial Khongjom, Langatel, YITB Local, Range Forest Office Kakching na Chingba Mapam Sing Pauduna Lakpada, Marilainapa Department ki Mioy Sing Amasung Miam na Haraute Amna Opagaloinana, Mahak na Wa Ngangduna Awareness PK. Padayatra Khongchat Asigi Manung Chana Chaudhry Mayum Joykumar Sarmana Jun Amadagi Jun Manga Phauba District Marigi Chingan Naknaba Mafam Singda Chatkadabani Khongchat Asigi Manung da Foothill Area Leiriba Uwagi Phibam Yangsinba Iput Ichelgi Phibam Yangsinba Soil Erosion na Chingba Sing Yangsingani Hairi Haukibe me kunga mapanda Imphal dagi ukrul tamna FCI gi chana thaknaba polam puduna chatkiba litan amadi TM Kasong Kungi Manakta Masakhangdaba Khulai Paiba Singna Nomai Kapsilaktuna Driver ama Laikidaba Amade Manipur Police ki Mioi ama Thina Son ki Bathaudok Luang Sangbam Apunba Maira Pai Bilupna Yaningdaba Phongdok Pagaloinana Thaudo Aduda Laikhidrabaki Amade Aso Apan Nangkhibaki Imung Manungi Awabadasu Saruk Yari Haide Asigumba Mathong Hoktaba Mioi Bagi Punsibu Karisu Leitana Khanba Mioi Sing Adubu Paliba Lengak Asina Khudakta Phaduna Matik Jaba Chairak Pigadabani Lanmina Kurak Hangdana Lairaba Mafam Amada Apaba Makalki Kulai Paiba Singna Mihat Mipun Chatabangam Haliba Asinadi Security na Micham Miambung Api Shenbigani Haibasi Jingnaba Paudabangamdre Lengak Asina Micham Miamgi Punsi Amadi Lantum Ngakbi Shenbinaba Kudak the Tabak Paikat Kadabani Natrabadi Miamgi Achoba Iho Lakloi Haibangamde Haiki
United People's Front UPF Manipur Thobal District Council gi chahi ani gi thau pugadaba sing UPF Manipur gi President Nongthombam Rupachandrana wasak lokre ngasi wasak lokhiba members sing adude council sigi President da Haubam Sadananda BP Kaisham Kumar Jit Secretary Ningombam Thongamba Maitei Assistant Secretary Lorembam Luchingbam Mangang Finance Sonamani Akoijamni ngasidagi thabak paiba horagadaba council asigi President ay Sadanandana miyam gi thabakta angamba mateng pangani haiki Southeast Asia Cultural Organization Sikogi lisingani kunga taruktagi kunga mapan phawagi thaupugadaba mioi kunga mathoi khankre makhoi singadu sagolban moirang lerak machinda leiba organization asigi office ta Longjamcha Sanathoi Pibana presiding officer oiduna pangthokpa mifamda khankhibani khallaba mioi sing aduki manungda Dr Thongam Komol Maitei Irengbam Indrajit Maitei amadi Salam Jeten Luangna mathangsina President Vice President amadi Secretary General oina thaupuragani hairi Kanglaipa Communist Party Politburo Standing Committee na party sigini pugataru Subare Singh Degi Thoramda Revolutionary Education Policy of Kanglaipa report Puthokiba adu mahi tampham khudimangna matam gi oina pikhalakadabani haina lona thinkraba lalolub asige Information and Public Relations Department ki Secretary M Punsiba Maitei gi Cherol aman haidi School amadi mahiloisang singna tabak pangthoi haibadu report aduda khangadabani madugi matung ina semdok semjin mathau tabra haibadu yengsingani maramaduna mahiloisang singna athubada report thagalakadabani report ki profession asi thabak oina pangthoktaba tarabadi mahi tampham sang adu mathang session dagi thong lolhalagani Party asina haudok liba report asi lamdam asigi mahairoi singna sel yamna changdaba aphaba amade transparent oiba education system ama sembangamna bani hairi hauji paugi marthana tembre amatang lominasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Hindi magigano. Alam mo mo. Sige yung say, next time check na lapsi laga kamkabani ne. Tadarang se, juhar habaga am takidarbo. Asum na, mayam na machalbog na option dugum. Masige yung masibu, aso yung an ko kadabatagi. Next time na napseli. Next time juhar habati laptop na nabasem mani. Zaman techno isi na mana, concrete katok na tinaba matanda. Kapang ng amok na hingal adli. Next TMT, strength is in the Nongsu nungsa tabak jilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart delivery service su pizari download now Break matung da amukan na taram nukjari makataba pauda Irabot Memorial Trust kaibigi founder member Lamyan Bahizam Irabot ki tung inba kaibidagi ningthau khongjam moirang ningthau maitei haukiba me kuntrada laikhidabada Irabot Memorial Trust amadi kaibi Kulen Development Committee na awaba phongdokpagi thoram kaibi manaching da leiba Irabot ki khubam da pangthokre Thoram aduda saruk yakiba singna laikhidrabagi photo da lei shukat pagaloina na minute ani tumina leptuna laikhidrabagi thawaina ingna chikna leiruna ba thongni ke Nakalamaronda lisingam chamapal marbutra nithoidagi lisingam chamapal marbutra tare phauba Uyumpok Gram Panchayat ki pradhan su oiramba ningthau khongjam moirang ningthau maitei na laikhidabada Administrative Committee Uyumpok Gram Panchayat ki maikaidagi awaba phongdokre leihoriba imung manungi awabada su saruk yari hairi
Masagi anabana maramoiraga haukiba me kunda laikhidraba BDF Ningthauzam Vidyasagar ge imung manungda SP Bisnupur KSH Ravi Kumar amade BDF Welfare Committee Bisnupur gi Chairman Yumnam Premjit Additional SP LO gi miteng makhada Bisnupur District BDF Welfare Association gi President Oinam Bijoy Secretary N Rameshwarna Welfare Phandagi lupa lakh ani mateng pikre Laikhidrabagi imung manungi awabadasu sarugyabaga loinana Laikhidrabagi thawaina mapugi laikonda ingna chikna lairunaba thaunikre Loislakpada maruiba pau amukana pijari Naga Micham Taruk Thado Haina Joint Tribes Council Manipurna Jalerong Pui Region the Kaukiba Total Shutdown na Mausagi Punsida Town Akaiba Pikre Smart City amadi semgat sagatpagi mingda mioi kharana paisa lokthokpa yanaba thabak oina tawre haina hanagi MLA Dr. KH Loken na haikre amadi Kaisamthong High School gi mahiroi singi chanana ba thamba midday meal gi cheng bag taraga tare chakhangda ba singna huran kre Hoziki oina di ISTV na pijaba pau matang selo jare ning tabi ba singbom kana kunjari